ngase phong ki batongan tongan ba manipuri se phong sing amasum thoki ba thawdo wa thok sing dagi maroi bi I paw sing myam da thamjagi ahan bada sanalebo poxi digi lokusaraga manipur lengak na Haijarakladi center na popi manghanbada Indian Air Force Sijinagani Karigumi state government Haijarakladi center na manipur gi popi thaba mafam sing manghanbada Indian Air Force ki plane sing Sijinagani haina Defense Minister Rajnath Singh na manipur gi civil society sing gi apunba body coordinating committee on Manipur integrity kokomi gi delegation amada thajaba pirakle haina Guwahati gi pawman haidi Delhi Meeting Coordinating Committee DMCC की delegation अमना Defense Minister Rajnath का माह की मयूम न हो किबा सुगोल सुनमितु नखी लोइनना कोकोमी ने पिसन किबा मेमोरेंडम न पन किबा कोकी नर्को टेररिस्ट न नेशनल सिक्योरिटी ते पीरिब की हनबे की मतंगदा संदोन हाई की है न कोकोमी न फोंदो की है दी foreign nationalist सिंगदा sensitive ओइबे information पिथोपा इम्फाल एयरपोर्ट की लेफम लमका है न ओंथोना बखोना बदा government of India की sensitive ओइबे data Based the sanction ba Maitay Aadhaar card amasum PMYJ card sing cookie gi address hongdok yauna arubi issue kya da akiba pokhaliba do khangaladuna kokomina defense minister da khudakta khud thingzen bina baijaki popi pambi sing manghanbada IAF ki plan sijina na baijaki karigum government Haijarakladi madu thabak to onthokani haina defense minister na thaja papiraki Paudugi matungina DMCC ki delegation aduna koki sina UN amasum Israel gi prime minister da tongan be state tongan be administration semada mating pangbina ba memorandum bisin ki ba amasum European Union Manipur gi issue puthokhan mana maramoiduna Bharat India bu ikai phirup khuman khibadugi matang da sandok na panki Army gi O-Corps Information Welfare Cell na Editors Guild of India da iba warol Manipur da santi oina blockade Taubabu lan sandokpa video thatokpa video khara da army officials singna khulai paiba kuki singa maru mapang oiba masum India na sab explosive some rifles natraga army ni sizna ba sina maitai community na thajaba manglakgi masa ohelakle haina delegation aduna sandokna paladuna asam rifles amasum army da asiguma thawong stawandana ba mathau tabu yathang pi na ba taksinki Kulai paiba ko kiamus munupi sing security force ki mawang da hangat hana satuna laibigi video na maramoiduna maitai sing da akiba nungnang ba pokalle haiba wafam defense minister da khangan ba loiduna maitai ne yamna thajadaba Assam Rifles asi atopa responsible security force amana sindokna bustaksin ki maitai gi ihau sing da di lathi charge rubber bullet tear gas amasum live bullet fawu sizinarabasu kuki sing gi ihau da di maitai da tawba Thaudo tawdaba maramna misang mikhai nai bu oin uhannuna maitai miyam gi marakta nungnang ba akiba pokale Assam Rifles amasum army na community sing da sapmanaba miyeng yengana na defense minister haijaki Koki narco terrorism amasum logi wang ba sangshilakli bising da kudak miyeng sangnaba suspension of operations through gi ground rule Thugai bising gi mathak lokat pam thok thabak lokat na ba amasum popi thari ba mapam kudimak mahan kinaba kokomi na demand tak yaina su pawusina phongdorakli haina makatarakli Makasa tharakpo na to papawamna dengue gi case samliga marfugo mathai sukre ngarang khakta kun gi tare positive oikhi kang na sikpadigi sandokpa dengue laisat state asida haukiba tha khara asidagi leptana sandoraktuna sai sigi January amadagi ngasi phawbada laisat asina positive oikhiba aponba mising samliga marfugo mathai sukre ngarang khakta da miyoi kun ga tare positive oibagi report lakhi haina Manipur Leingak ki Directorate of Health Services ki community medicine gi in charge Dr. Gopal na phongdorakli Magna makata na hai house power positive oiba thengnari ba miyoi samriga marfugo mathoi sigi manungda Imphal West dagi sahum taru Imphal East dagi humdra ga nithoi Thaubal dagi nifugo mathoi Bisnupur dagi kunga manga Tengnopal dagi mapan Kangpokpi dagi taret Chuchangpur dagi mari amasum Sandel dagi mari asina singmani house power gi oina di state asida laina asina maramoiraga sahi asigi oina mi sibi gi official oiba report letri hauki basayol ama romasida laisat asi sandorakpadi sang lepal hitana onkalakli ngasi khakta da miyoi kun ga taret positive oibigi report phangi ngarang na miyoi taraga nipa nahal na miyoi kun ga mari asumna hauki basayol amasida sangsat miyoi taraga nipa gi sangda dengi positive oiba thengne laisat asidagi ngak thokna ba lainga sina fogging kap thokpa kangkhal hidak lup thokpa awareness camp pangthokpa na singba thorang kya morom paikhatuna lakri adubu lenga na paikhatpa khtana laina laksan ngamroi miyamna supuna mateng pawmina basam sangi laina asibu sandong liba kang arubi isingda marum kok maramna yumgi ising thamba mafam singda
makhum khomjinbigedabani loinana liduna thamliba isingsing adu sayol ama khudingi sindok sinjin tawbiyu loinana asauba tenki gumba oiragana kang marum saba nga masa sing thadabiyu haina su maakna makha takhi atopa maruiba pawmana ruling gi MLA sing Amit Shah ga hayeng oina unagadawri furup ohumgi MLA sing goiba peace committee semgadawri Manipur thokliba tangdu leitadaba phibamasi ingda tathaba purakhananaba Union Home Minister na sinlanglagi state asigi furup ohumgi MLA sing yawba peace committee ama athubada semnana wa khanaba loikre thajaba yaba mafamdagi phangba pawna hai kangluk irang asi luisinanaba mamangna governor gi miyeng makhada semkiba peace committee thabak tawbu ngamkhidriba matungda misa miyam yawdaba MLA amasung ministry gi miyoi khra yawba peace committee ama semnanaba wafam Delhi da leriba MLA singda Union Home Minister na hawdorokibani Haujimaki oina di order thopa leitriba athubud order oina thulakpa yaba peace committee eduda maitegi MLA manga yawani Naga MLA Kuki gi MLA ahum yawani masigi matada Union Home Ministry gi makok thongbu official singsu committee sida member oina yawani kanana committee sigi chairman oigedabano haibadudi lepthonadri pausna makhatana hai Kuki naga amasu maitegi MLA sing kana member oina hapadagi haiba sabsana lepthokragasu makoi gi furup singna recommend torakpadagi Haptuna Home Minister na apamba MLA sing committee sida yawalapi hai Haujimaki oina irang asi laksinma ngambagi phibam leitriba maramna committee sigi ahanbagi mifam asi Manipur gi mafam amade hekta phambagi oithokpa leiroidabana Guwahati da oina mifam phamnana bu warep lawrabi hai Union Home Minister gi mekedi gi IB gi owangba thaki official na mutsilabasi hai Union Home Minister gi miyeng makhada semba peace committee oibanina mifam asi ningai taunadanaba puna wakal taminaraga ingda tapthaba puraknaba nakalani gi marakta yahananaba honagani haidi marasida ruling gi MLA sing tangkak naina manga na saba teamna Union Home Minister unabigi program leramadu Amit Shah Bihar sakhibana maram oiraduna ngasidi unakidre mak hayeng athingbada New Delhi da halakadaba maramna hayeng su MLA gi teamna mahakpu unaba phangani haibigi thasbalaitri hangsit haibadi September 19 MLA gi team amana Amit Shah unarabe ngarang su MLA manga na tangkak ani thoktu Union Home Minister Amit Shah unakiba lekre masuk maira pai bising phasinanaba khangalakhiba su leikre haina su pausna makatana phongdorokli makasa tharapu oina to papaw manamu Leingak ki loisang sing October thadagi thangja numit suti oiroi CM Imphalam sum kongba turel samganaba center na clearance pirakre salibsai sing October thadagi hona Manipur Leingak ki makhada leiriba Leingak ki loisang sing thangja numit suti oiramadu oiroi haina se minister nongthongmam birena phongdokre Nambul River Rejuvenation project ka manana kongba turel amasum Imphal turel gi su project sing paikhanaba state na technical clearance phangkrari Chief Minister Secretary ta pangdokiba thakai amasum na sathakadaba swasthya hi seva gi thoram hawdokpa Chief Minister na hai Manipur si yamna aruba tanpamam da leiri lamdam asid ingda taptaba puraknaba amasum puruk masel gi marakta nungsi janaba puraknaba honabada miyam amasum civil society organization singi mating tangai phade loinana aikoi hauzik ingda taptaba laknabagi lamida sangsinakli se minister na hai sai sigi October thadagi horaga Manipur lengna hana thang suti tharambadu tharoi sayola madu numit taruni thabak suragani haukiba sahi taruk lomasida miyamgi mating loinuna thabak kaya mai pakna pangtokre adubu leb thiraba thawdosina maramoiraga isterasina tha ahum mari haukre mangkiba matam singna simenkhatpagi tangai fadaba leibana Manipur lenga ki employees singna mating pangmagi tangai fadaba lei mang tak pakya thokra busu aikoi pungning hanthani hoide hauzu phibam yamna fagalakle loina athubu mausa gi phibam da hanjilaklagane Manipur lenga no wathu asigi worosin purakna ba mas ingde thatba phibam ama lakhanana ba angama thakta honari masda miyam gi mating ama sum taibang mapu gi thawjal gi athubu mai pakani habigi thajbelei National Highway hangdokpa sensitive oiba mafam sing security force sing thamba hore loina district khudimakta tangai phadaba polam sing phanganana ba thabulo khali mangna makhatana hai Prime Minister Narendra Modi gi swasthya hi seva campaign gi makhad levas gi Turel Park municipality area na sing mafam sing hauki bisai mapan sita tongan scheme kya pakhatana lakli status the Nambul River Rejuvenation project pakhat paukre masiga manaba project sing Imphal Turel musum kongba Turel gi damak center na technical clearance pirakle loina moirang turel amasum lemhori Nambul Turel gi saru asigi su makhata ba project pakhatna ba khanari masidana tana Thawbal Sakpi Moria amasum Hairok Turel singisu DPRC magi thakta leiri se minister na hai Imphal manungi tungan ba drain humdragni thuida purakpa phattabi sing adu Turel da thadadringai da hairangoi thongi
waste treatment plant thadara matungda treatment tawani Manipur Leingak Lampel Part water body sing samgana thapula khali lupa crore satuk rom sangna phekadaba project asigi tender loikre ahanba tangaki leibak takthokpagi thabak hokre mang hai Manipur si taru tanana masamo phabu khunai ma ohenwada miyam puna thangdang lomina batangai fadi masida maira paibi sing mairoi sing local club sing panchayat ki thakta October ani phausa thagadori campaign asida sergyaduna taru tanan khunai ma ohenwada mating pangbiu Manipur bu matam sang hinganduna lehenabagidama u pami thabagi drive amasung water body sing action bagi thabakta Leingak ki official sing miyamna elected members sing mating yamna mathoktai Manipur nong subagi sang niam liba masum akoibigi phibam da solak liba kaya asida nungnang phongtokladuna chief minister na hai lamdam asida rain water harvesting pekhatpa upal sing khaba umang kanbigi tangai fadaba yumthong khudimakta rain water harvesting gi thorang pekhatpagi tangai fadaba le lenga asida imphal manung da ising gi awaw mayukna badigi ngathona bagi dama loktak part ki ising asi pipeline gi matingna pukhalangna ba thorang pekhane ki Mahotna nodal agency oiraga DC sing local clubs municipality sing ADC sing NGO sing na taru tanan Manipur taru tanan India semna thaudang lo bi tangai fadabale heki thauramad chief secretary Dr. Binit Joshi administrative secretary sing head of department sing amasum atri official kya saryaki lorin district sing gi DC sing su barswel oina thauramad sarya khen su paus to fundorakli Makasa tara point ato pa pom relief camp the lady ba anabasing mapung phana laying biu amuko Manipur gi oiriba irang sin maramoidun relief camp sing the lady ba masagi hanadagi loinarakliba laina sing adu gi sang naina matam supada sangada ba hidak sing adu relief the lady ba miyoi sing aduna masana puthulaga leiba ngamna ba amadi relief hangliba sing su sel puthoktuna leibada awabam oibana madugi matang mari lena ba loising amadi Manipur Leingak na miyeng sang bidun athu matamda makoina thengnari ba awaba sing adu kokna bhotna biu haina all Manipur United Clubs Organization amukona upload torokli amukogi secretary publicity Laishram Krishna Chandra khumana khuyek pidru thadorak wasiro ramana hai lobasina tuan mafam singda amadi hauzik hangli relief camp sing laidi ba awaba taraba miyoi sing manakta satuna free medical camp kya sathaduna lakiba dugi saru amoina free eye camp sing su pangthoktuna mit soklaba singi layeng maga loinana makhoi gi mathau taba hida amadi anok lemna pibaga loinana mit ngawdong nar miyoi sing musu lemna operation tawbigi thabak pangthoktuna lakli amukona tuan organization amadi maira paibi sing khusam naduna relief camp sing satuna free medical camp amadi free eye camp sing pangthokiba duda MSRAM CRU CMO Imphal East CMO Imphal West First and Pharma singmairong amadi MCDA na hidaki mating pangbiraki aduga National Health Mission gi makada leba National Plan for Control of Wildness NPCB na anok sing pi bane amadi mamangi free eye camp singda Jawaharlal Nehru Institute of Medical Sciences Jenims gi makedi gi doctor amadi atai medical staff sing thabiraki bane amuko na paring naina leptana satharakiba free eye camp gi makha satharak boina ngasi Sagolmang Community Hall amuko na Women's Provision Committee Sagolmang Kusamaduna free eye camp pangtokre hariba free eye camp asida Yaima Eye Hospital Khagempali Pankha Hoidrom Lekai na makhoi medical team puthokpi bagaloina mathau tabi hida amadi anok singdu mateng panglakibane ngasi gi free eye camp asida Sagolmang gi khunja sing amadi mafam du relief camp da leiriba punamioi sani samaga kungater leng kemadi ngawdong na maram oidun operation mathau tabi gi mioi tara Yaima Eye Hospital puratun operation tawki layeng maduda mit sokpadagi miyoi yanghaiga nipan anok mathau takhi hauzu phawbud amukona sinduna free eye camp mafam taraga mathuda pangthokre amadi puna miyoi lising ani ga sangwa hena layeng khibaga loinana miyoi lising amaga saniga kuntraga taretana anok lemna piki ngawdong na abdi operation tawkibana puna miyoi kuntraga mathoi shure haidi Sagolmang na ngasi pangthokiba free eye camp matuda Yaim Eye Hospital gi doctor amadi staff singna yamna thawayang leng biki thawramasida amukogi president PH Nandoluwang Secretary General Dr. Norendro Thoksomna Lusingba amukogi thawmi sing sarugya khen suksirolsna sumakatarakli makhasa tharakoi na to papawmna Hemasandra Brigadier da promotion pikre Indian Army da Colonel oina thawpurama ningoma Hemasandra Brigadier promotion pirakre Indian Army da Brigadier gi rank yobungamba tare subamiyoina Hemasandra na promotion phanglakpada Sainik School Imphal Alumni Association nungai phongdorakli Association asigi President Wangkem Gokul Chandra amasum General Secretary Santaras Sanasana Kuye Pidno Thadora Posirol sin Makhatan Hai Colonel Ningom Hemasandra si
Common Zone 5 tiki Lakidra Ningombom, Iboso Musum Ningombom, Noyon Saki Taruk Masani, Ma Common Deliver National Students School Tamnam Bamatung, Sani School in Palmaka Satarakip Tam Tarakibani, Tungda Harimpurgi NIT the Electricals Engineering Tam Loeraga Indian Military Academy the Technical Silver Medal Founduna Engineering Cadet Onesang Kibani. Mahak Hokiba Kumza English Singamaga Samapanga Maudraga Nipangi Zun Tarakondoi the Ian Hanboina. Saniga Fumfugunipan Engineers Regiment Commission Toki Masigi Matung Kashmir Nagaland Masum Assam the Lalhoba Lakshana Bigitabak Asobu Taudanoki Ma United Nations gi mission Sahi Ama Congo the Tabutoki Loidana Wellington gi Defense Service Staff College Staff Higher Command Course Tamki Manipur Goyne Indian Army Brigadier gi Ren Yobangamba Simang Teresu Goyre Maki Mamangda Lieutenant General K Himalay Lieutenant General N. Niskanta, Brigadier L. Ibotombi, Brigadier S. Premzit, Brigadier L. Romeo, Amason, Brigadier K. Zitin Swadi. Makasa Tarakpo in a Hoyelan Powder Kusaraga Atopa Marobi, Pauxing Mem Tamzage, Highway and the security company Kungamanga deployed Tauri Hide of Suting Mangamdre, Gari Sindagi illegal tax Kisangam, Hengana Laropana, Atopi State Sindagi Potsagi Mamal Taka Hengale. Manipur Kwadi sang Satakiba economic blockade Amadigi, Highway Amada Pankiba Garising file photo. May whom the Satarakiba Tam Tirabakang Masil Gilan Kudong Saba Lauduna Committee on Tribal Unity Kotuna, NS2 Impal Dimapulambidigi, Handora Tuna NS 37 Impal Ziribam Highway Fawa, Konchinduna, Matam Kaktana Satarakiba blockade Namkaiduna Highway Anishida, Mausagumna Garising Satoksin Tokanam Leamasum, Makatana to owning the Batagdoxing Tolokana Bigidama, Highway Anishida, Matangsina Central Force Company Taramasum, Taragamagi personals deployed over Hadigasu, sing the best of Lalhabu Singamasum Atay Mui Krana, Hana Loromasang the Hengana Garising the illegal taxing, Lokalapana Manipurgi Miam Seasonary Baposing Mamal, Atop State Sindigi, Tankai Hengana Laden Seasonary Haina, Masak Naiba, Mapangi News Agency Man reporter. Agency Sigi report high, Manipurgi Highway Anita Laura illegal taxing Asida, middleman, Sing Sene, Amasum Kariyuma Matamdana, Hawala, transaction for Sataduna Masigi Kutanga, Low Hadip. Wapamasi Fast Moving Consumers Goods FMCG Company Sing Amasum Cement Company Amagi Manipur based of Tapu Singna Polam Singasibu Yen Thorak Liver Regionals Distribution Gi Pibam Uraba Matuna Fondorapanadi FMCG Company and Yamasum Cement Company Amagi Tapu Busina Fondorapagi Matungina Manipur Pangliva Polam Sing Kenabagi Matungina Miamna Pangada Mamaldagi Sada Taradagin Kuntra Pabgi Sang Henkale Haira Masunga Mamaldi Atop State Singa Yang Rubada, Manipur Sad Yankagi Sang the Hengalari, Manipur Gi highways in the illegal taxing Namdun Logi Tabak Singasi, Saikagi Mamani Sataravani, Highway Animaki Lambi Parigamasu Manu Hanjan Basingi Mapam Sing Powdunas, Satpana, Sing the best over, Lalawusingamasum Atop Mio Singa, Highway Anishida Saliva Trucksingi drivers in the Ginamdunus Lobada, line at Walhari. NS2 gi oina hokiba thakrada kangup masal gi irang thokraba mafam singoriba kangpokpi sarpraimana amasum modbung phawdun satpada hariba illegal taxing asi lawi lamen tuyen masingna driver singdagi ipong pong namduna lawriba sen phamna sangsata truck amadigi trip amada lupa lising tareni adobo hausi kangup masal gi irang tholakpadigi hariba sen phamna si double hengatuna lawre angang singi sana thanaba polam yauna tangai fadana hingbada sangba polam sing phawbu puthok pusin toriba truck singdagi tax asi Golden tax ni haina lauban hairi me ahum digi akan birang thulakrabasu thangnaba tha jun gi mamang dadi transporter singna makoi gi gari gi pak sawba khenabagi matungna trip amada lupa lising manga amasum tara gi marak lauramane dubo haujikti jun tha gi matung dagi di truck amada trip amagi oina lupa lising tara ga manga dagi kun ga manga phawba laure illegal tax ki sang hengana laudringa gi mamangda FMCG gi polam sing pubu truck amana mathau taba thau diesel gi yauna lupa lising yang kai manga gi Humpuga manga phau sanglam haujikti trip amada tax hengana laropodagi lupa lising marfudagi maudra phau sangle thaudo si cement purakpada phawba satmanana thukle aduba ahenba sangda laurokliba tax singasi lauriba kangbuna hakthingnan lobunati middleman natragana hawalagi kuthanga lobuni makoina senpa mas truck driver singdagi lobgi damaktasu lupa lising ani dagi manga phawgi sangda makoi goina lahawi hadi Piba mesin numit kudingi oina sa taraklabasu kana amatan masigi maramda hangloba natragana thigatluba laiti
adubu machine hena sokolibadi Manipur national PNG Britannia Parley amasum Colgate amasum Palmolive ki production yauna cement sing da parat Star Cement amasum Top Cement singa pusilak di company sing di amuke hena saithing pi haidi Thamari hena kangluk irang mayuk naraba Manipur gi miyam na makogi mathau tawa polam sing leibida henba senpham hena sathanbagi khudong sada mayuk narakli miyam na mayuk nariba awaba si manung hanjinba singi mafam singdana amuke heli haibaduna law and order ngaknaba policing deploy tawrabas polam singa si pusinbada Imphal da karma matamda yaugatagi haiba khangma ngamde haidi ton yankhai lumba cement bag sing pubuda truck amana thawgi sel yaurga Apuma lupa lakh 1.5 dawre masigi manung illegal tax ki senfam na lupa lising kun nga da hengalak padigi cement pu botrak amana Manipur yaubu matam na lupa lakh 1.30 sangre marams na atop state sing cement bag amada lupa samrigi yankhai pira basu Manipur da lupa sani pana yol hari Pau agency sigi report ma khoi gi maike digi thawong sigi matang na Manipur police ki senior official sing da hanglu su pakum pir au ya ki da hari adu mai nam illegal oiba mong da transporter amasum driver sing dagi namduna sel lobgi thabuk sa thare haibisidi ma khoi su khang lai di panmaya bari koki militant sing na kang popi ki mapam ahum da gari sing dagi lupa lising taraga manga digi kun manga phau namduna mulle heba headline gi makha da pauksi sin tha sigi taraga ni thoda mari sum report ama phong khrabane hanisu pau su makha ta na su palakli Makasa tharak point na to performana ambani gi yumanak bom yaw gari leirambagi case ta sienaba police personnel Sachin Awazi gi bail plea reject okre industrialist Mukesh Ambani gi yumanak bom yaw sports utility vehicle ama leiramba ama di businessmen Mansuk Kiran halambagi case ta accused ama oiriba hanigi police personnel Sachin Awazi na thakiba bail pringasi Mumbai special court amana reject okre case adu da hanigi police personnel aduna thakiba regular bail application special NIA gi court na reject tawribado handakisna anilak subani ma hauzik judicial custody de thamduna yumthang nariba Nabi Mumbai gi Taloja jail lo lairibani haukibe April do file tawkiba plea da wajena ma ki mayuk lokholiba case apumbadu ma ki prosecution tawbu yaba mawongda stage kudimakta satnaningai oidaba admit tawi yadaba maral sibu wafam sulu yumpham oi haina claim tawki plea aduna hairibidi India gi citizen ama oina Ambani amasum ma ki imungna leba sig economy phakat hanbada lawriba thawdang adugi damakta makna makhoi bu khwaidi gi wang mathakta ikai khomne police officer ama oina applicant wajena Ambani sing khwaidi gi hena kana ngak sienduna leiba India gi private family ni haibasi fajana khangi Maduna Makoibu Pokhairoi Doba, low quality explosive singaloina, Mari Lenedaba Madi, Horapam Kangaba note Amagaloina, Gian by Viscanago Mamana, Torambia Bokwadi Hena Pangba, Tabak Tawong singing Manung the Amani Haina, Prieduda Makatana Panki, Pibum Amatagi Maka, the Applicana Sina Sigumba Apangmagi, Gramama Satanabu Wakal Tauram Lui Haina, Prieduna Makatari. Amaramna National Investigation Agency NIA na kumza English ngani kungamatugi February gi thawdo dugi matungda industrialist Mukesh Ambani masuma ki loinabi nita mipai thabai re haina yengladuna bail plea edubo oppose tawkibani prop agency sin hairibadi Mumbai crime branch ki assistant police inspector ama oina matamdura thabak tawkiba wajena laktuna bamagi manungsana explosive sings yawa SUV ama Antilia gi mapan khamdura thamki businessmen Mansuk Hirana police Gariedu Mongondagi Huran Kibine Haina Lana Paupiki Toigum Suk Magna Matung Tava Asing Budu Magna Sweden Pongdo Lagani Herapadigi Lautuna with the Yauri Bisina Marco Hart Kibine Haina NI in Pondoki Clemadu was the Hakin and Sina Kimadi Magna theorist Kitabak Tawama Satana but Lautuna Bigi Serak Pinning I Oiva offensing Sataki Habisi Toki with Taudox in the Mayaxina Utlianasu NI in a Pondoki Hedi Aduga hausiko ina di miyam paus matang se lusin jarage masu miyam puna no babdit ngamina sen senel sugi mekering miyang from makatan su tamzari